Mi tay ne SD demand tawar yaning da blaite dinganglung gangmai Manipur gi hauzu oriba phibam sida singtam khaidun wa ngang da banati singtam amatu oina Manipur gi saktam kai hendana bo khona ga da matamni Indian Unity Constitution bound tawbana chapsaba process ki makhara community amana AC natragan ST demand tawbada akai blaite duga mi tay isilinaw singa Schedule Tribe SD demand tawriba sisu ehak isagi oina yaning da blaiti hain hill area committee HAC gi chairman diganglung gangmai na phongdokri Hotel Imphal gi sangai hol pangthoki ba kunga tere suba TKLI Sports Meet Cum Literary Festival 2025 hongdokpi gi thoramda athoiba mithung oina saruk yaraduna nungba kendra gi MLA dinganglung gangmai mataki wapam asi phongdokladuna makna hai India Unity Constitution bound tawbani Parliament na Supreme nati, State Assembly na Supreme nati, Constitution na punamaki Supreme ni. Constitution gi makada niyam sumba process amagi makada ST demand tawiyo. Nampu hapu gi thabak ti tawbigano haibasi aki wakhal na hendas punduki. Manipur da hauzi ori bisarang na ba phibam asi Manipur gi saktam thugwai na buhon narakpadigi tholakpani haiba wapam thamladuna aikoina Manipur gi manungda tokpa Manipur ama leibigi wapam aikoini yapam tokti. Maram asina Manipur gi apunba saktam kaidana bo hotnaba haiba wapam asida aikoi khanagadabani idea of Manipur haiba wakhalon asida mitai naga amadi koki yaudana Manipur kawi yaroi apunbigi saktam asi adumak kaihandana leigadabani ki social media gi platform da handak inner Manipur parliamentary constituency gi MP singda democracy leiti election ni haina phungdoki bu wapam amabu kana yaning da phungdok lodun hauju oriba phibam masida aikoina singa masum tam haina khaidun wanga ngadaba matam nati singtam amat oina Manipur gi saktam kehendana bo hona gadaba matam ne haina su dinganglung gangmaina makhata article 371C gi matangna palladun makna hai article asi Manipur na kumja english singa maga samapan go humdra gani thoida statehood head phangbadegi leibagum thamlakpagum gangnariba khanariba si aranmani article asi Manipur da Darbar leading political agent matamdagi satnaraglabne haiba dinganglung gangmaina phungdoki kungatere suba TKLI Sports Meet Cum Literary Festival 2025 hongdokpagi thoramna sarugyaba phangbada apianba phungdokladuna Hill Area Committee gi chairman asina TKLI bu hen afaba oinaba isorgi mafamda nijabaga loinana TKLI bu naga society gi kholau puba Torch bearer amani hanesu sintaki amadi community asi sakhotnaba amadi aikhoigi constitutional right protect tawnaba honabada asobo thaudang lawnabasu appeal tawki India na hainingba hairabasu aikhoigi khongphamdi honggadaba leite muiba October 18 Sanapati gi miyam mathau leptuna muiba onaba ANPO na khangankri Nagagi puwari amadi aikhoigi demand yamna mayek sing India na hainingba amadi tawningba tawraksano adubu aikhoigi demand amadi khongphamdi honggadaba leite haina NSNIM gi lusingba thwingaling muibana phongdokri magi Pognapam Urkhul district ki Somdal khulda hauji hujik leiribe NSNIM gi general secretary thwingalen muibana mathaki wapam asing asi paumi singa unabada phongdokladun makna hai nagagi puwari amadi aikhoigi demand karino haibisi India na yamna mayek singna khangi lebak thibidi India na makhoigi oina matam thaba makhoigi apamba amadi warning tawduna lakli aikhoida nampu hapu gi thabak sing tawri duba aikhoigi oibu khongphamdi hongroi magna makha taraduna aikhoina su Indian haibisi kanano amadi makhoigi puwari mek sing khangi India na aikhoigi demand ignore tawduna lakli habu wapam asi ehakna kiara khangan kre dubu masigi pakhum makhoina piba ngamdi ehakna ngangliba madi hairibu wapam punamak mayek singna khangi bap tai haina India na phungdoklagasu ngasi phabu waroisin purana bu honabigi muhut delay tawduna leiri haina su India government pu yaning da phungdoki maram asina ehakna hairi maduri ngasi oisano hayeng oisano natraga sahi kya su oisano adubo aikhoigi khongphamdi lengdana dumak leigani aikhoigi puari manghalloi amadi nakhoida masibu kaidaunungda sarenda tawroi lebliba khongpham asi matam supagini masi India na kauroidabane haina sumasagi sei maudraga mathoi suraba naga political ihogi lusingba sina mayek singna tamki magna makha taraduna hai India gi maikaidagi
asuk sanglaba sahi asi aikoigi apamba khangi aikoina haiba summi adubu kari taubu yabagi yenge hausumaki yamna khudongsadaba phibam amada laidi haiba wahi asi haiduna lakli Indiana Indiani Nagana Nagani aikoi manadaba miyosingni masi Indiana khangadabni aikoina nakhoida India makhatana kari so hainigai leiti haiba wapam asi maki maikeidigi India government amayakisina khanganduna lakli henesu Thingalen Moibana Fudoki Amaromda Nagalu Singba Supatha Sigi Kungamapan Sanapadi District Headquarter Taram Okadori Basida Nagami Pumkutimana Sarugiana United Naga Council UN Sina Concrete Assembly dissolved Tauraga Fresh Election Pami MLA Case Ip Loken Lamna Masida President Laklaba Laklaga Apabu Oigani Haina Kalamadu Ona Tainana Lady by Assembly as it dissolved Toraga, Naunamical Pangtopa Pamli Haina Wangoi Kendri MLA Kurizum Lokena Funtokri. Irom, Maizro Mamanglekai Ibudo, Maizrau Lakpa Seva Committee Sindunangasi, Irom, Maizrau Apunba, Open Zima Mangasi Hangdok to the Miam Nukusina Vigitoramda, MLA case Lokena Mataki Wapam as Pondo Manghai. Instead of the talk Livi Irangashina Madam Oiraga Hiram Kutimaka, Awaba Tingna Lakli. BJP MLA Yamna later was a house of Hobby Lenga Ama Same Garina Tragana, Shem Loidra Hibak Lady. Manipur President ruling Laklab Sahi Ohumlamasi, Awabaka Kanguna Lakipa Manipur Miam Gefanaba the Ink Tapapunsim Hinda Hansilanaba, Lenga Asina Tabak Lakot Pitri, Masigi Matakta Miam Gimihut Wadi MLA in the Miam Gitabak Toram Sing Tawada, Yamna Sound Upon Body. President Rule Manu Werabasu, constituency Sigima Pumps in the local area, development Pangi Makadas Torangi Tabaksing, left and Abekali. Miyam Marakta Pianaba Madi, Nungaita Later Suta Tokta Sintaunaduna Kari Tawi Yavik happened to Pangtok Senesu, MLA case Lokena Fundoki. Nasigi Taramadura Maizrau Lakpa Seva Committee Advisor Yumnam Ramesor, SDC Wangoi Mabam Suranjoy, Lairenza Maizrau ZP Gimhut Singsu Saruyaki. BJP MLA Sing Amato in a Punsin Mangamdabagi November Taraga Manga Paugi Manung the Anouba Lenga Ama CM can have it to Ngamdabagi Pibam like a Manipur Anouba Lenga Ama CM Nabagi Damak the BJP MLA Kiana Handak Delhi Setuna Prime Minister Amadi Union Home Minister Amit Samati BJP National President JP Nadana Singba Unana Bahonaki Batu Adembo Oiduna Toki Adobo BJP Northeast in Charge Taupuri Summit Patra Unaduna Manipura Anouba Lenga Ama Matang Thana Bember Taraga Manga Pau Manu CM Lagan Happy Taz of Pirakiana Delhi Setloba BJP MLA Krana Manipur Miana Fundoki Batu BJP MLA Sing Amat Oina Punshin Bangam the Padigi, Anouba Lenga Ama CM Mangam the Vigi Pibam the Lega Harry. Pausi is na Punga Paugi Matu in the house Anouba Lenga Ama CM Gani Hina Tauri Basiki, Quidigi Maru Oriba, Set Minister Oigataba Mue, the House of Power Putopung the lady. BJP MLA Singi Manung the Ani Tokna Napak Tana Dunalainari. BJP MLA Sing Amatu in a Punsin known as CM Gani Hina Tauri Balenga, Sigidusi Oigadoriba Minister Oigadoriba, Mue the Putopungam the Vasina. Anouba Lenga Ama CM Mangam the big Asoba Maramam Oidi Hedi. Paushina High, Narang Bharatiya Janata Party, BJP Manipur Pradesh, the Sinduna Konthozam, the Levi MLA Dr. Sapam Ranjan Gimayumda, Bharati Prime Minister Narendra Modi Samaga Kungatare Superman Ki Bat Tamina Bamadi, Atamani Bharat Sanklap Abhiyan Bidan Sabha. Samelan Hodopugi Toramadurus BJP MLA Masing Suna Sarugyaki, Masina BJP MLA Sing Manung the Kanglubani talk to the Napakta Nari have the Mayaks in Utpagaman Hedi, Pausnai, Marang Dr. Sapam Rajan Gimayum the Pangto Kipa Toramadu BJP National Glusing Basing Makegiti, Manipur the Lady BJP block sing the Suparks and a Pangto Nabakanga Kitubu, BJP Manipur Pradesh Central BJP Glusing Basing a Pirako Taugangasi, my Pana Pangto Pangdamani, Masina BJP MLA Sing Sumaru Weba, Taupu Sing, State Morsagi office bearer Singi Marak the Punsin Mangam the big Asobo Maramam Heli, Aduna, BJP MLA Singi Kanglup Ani talk to the Lady Basina Kanglup Amana Sinbat Horamda, Kanglup Amana Yaw the big Pibam Silakani Haria Maramda, Anouba Lenga Ama CM Gadoribasi, Lusing Bam Webi Yai Haina Miam Nangana Ribi Speaker Day, Saitrabata Hausi, Masagi Taba Amagida Guwahati the lady. Nasino Manini Sigi Manu the Manipur Tolakani Habigi Pauks Pangi, Loina, Hausu Pabigo in a Dimasingam Laba BJP MLA Speaker Saitrapatabo Nauna, Samlako the Ribelenga Asigi Minister Henbi Apambale Habisu, Tazabiapam Pamdi Pamapa, Monamakatana Fundoli Hedi. Then assume the member Tamzigedogan, Anouba update Miampunangaminasi.